PAODAM eng tabiribasingbu numaitham kajalna khurumjari. Ahanbada maruoiba paw pijari. International Dance Day tharam pangthokre. May ahombu anti-terrorism day haina observe tangonaba thawai mirial na miyamda appeal tarakli. Manipur University ki Manipur Department ta huran lanada thabak tawba yaningdi haibagi KSA na khongjang changsingkhre. Loinana First KS Arabjan Begum Memorial District Level 5A Site Sub Under 15 Football Tournament 2023-24 ki winner Sunrise Club na oikre. Makatawa pau pijari. Jagoi ki fizeta tawningbata tawriba asi lepnanaba Art and Culture Department na akhanaba chapsawa fize sing thaba mathau tai haina Jagoi saknai rabi amadi Sangin Natak Academy Awardee N Amusana Devi na phongdokre. Department of Art and Culture na sinduna ngasi Palace Compound da laiba Maharaja Chandrakirti Auditorium da pangthokpa International Dance Day ga mari lenana athoiba mithungnan ge warwal piraduna mahakna makha tarduna hai hauji tungan tungan ba jagoi sing sabada chapsawa fijet ama leitabagum mana pamba mawongda chotharakliba asi nungaite Aikoi ki oza guru singna thamlamba phajakraba machat amadi nungi ithil kaya ama yauriba kaya su mangsinlakpagi mamit ama tarakpagum tawri maram asina oza guru naina jagoibu pamjana harokliba kaya na chatpa chumgani amadi Art and Culture Department na luchingbiduna laiba artist amadi akhang ahai sing kaya ga tanaduna jagoida sijinagadaba fijeke sabsaba ama lepthokpa tare phongdokki Thauram Mapugi Warwal Piraduna Art and Culture Commissioner M. Joy Singh Hai Tonga Tongama Society Asida Lariba Mipum Kuding na Jagoi Haiba Art Form Asigi Nungi Oiba Fajaraba Masak Magun Kaya Asi Kamina Duna Yukaminasi Amadi Equi Culture Asibu Hana Degi Taktuna Lakliba Asdegi Hena Sak Tak Namba Lehandaba Culture Ama Oinaba Tamong Naba Equi Puna Amata Oina Honaminasi Fongdoki Tawanga Mari Lena Tonga Tongamba Cultural Association Singna Naki Oiba Jagoi na Chungba Kaya Su Utki Aduh, ini jauh kami isi negara jadi no ada. Lahirau yang ubah ada ini penunggi sendiri baca yawi ada ini kena je lamlaka kena jauh last tahun dia. Aduh, betul betul yawi thawai sih pamjari yawi. Mujah bagaimana terjadi dengan terjadi penting naya. Ai schooling mana? Masa bagus bagi universal value. Magi beauty, magi diversity, mayam masih luar nak kami naraga masih kau ni yokan naga, kau ni culture sibu masatak muda sebuah na bertiwi orang muda hal diversity dia mungkin kena masih tak mana intangible bukan masih dengan dalam thamna mana muda kau itu nama apa tahu ini mana kita siapa ini soalnya. Malam Sinba Thungna Pangthok Nabagong Manipur University ki Department of Dance and Music na sinduna World Dance Day ki thawram ga mari lenana nomagi oiba international seminar amang asi pangthokre Universal Peace and Harmony through Dance and Music haiba thimda Uniform oiduna Department Astig Lecture Hall da pangthokhiba thawram aduda School of Humanities ki Dean Professor S. Imoba Singh na Chief Guest Dr. M. Toiva Singh Head Department of Dance and Music na President amadi T.A. Sauktombi Singh Former Production in Charge JNMDA Infal na akhanaba mithungnen oina saru yaki athoiba mithungi warwalda Professor S. Imoba Singh na hai MU gi makhada Dance and Music Department na chahi kayadagi jagoi amadi isegi makhal kayagi subject sing hangdotuna takpi tamiduna lakli mai paklaba maheroi kaya puthokuna lamdam asigi ina khullaba culture gi pothok sing malemgi miyam da sak takpada achoba thodang lawri haiki lamdam asida thokliba hingsa gi thabak yauna tangdu leitana Laiba ngamdribasi Art and Culture gi khuthangdagi ing tappa santi laiba amaga punna himinabagi wakhalon sandokpada punna hotnaminabagi apambasing phongdokhi Pithri purata khagan bayanabagi aduga haiba papers sing asina ekona laita publication taw matungta ekona India ki pura makta amadi pithri ki pura makta kamhai tawaga khagan sike ekoi ki dance amsung music sibo pithri da sumne ki performance ta bi banata ekoi ki live na joy na sobenar na pura masin se ekoi na pambai wala kamai to na pi ba ya ba ke hai ba to khane sa to to ekoi se na si sinjoni
The observation of International Dance Day Come Awareness Campaign ni Tharom ngasi project Z na sinduna pisum changa makhongda leiba Manipur College ta pangthokre Tharom aduda Dr. Laurem Bamsurjit Deputy Registrar of Manipur University of Culture gi Birendra Salam amadi MSFT LG Hana Director Longjam Samsanju Saru Yaki Tharom aduga mari lenana project Z gi Society for Legal Act in Charge Yengkhom Wangthoina phongdorakpada ngasi pangthokliba Tharom asi Manipur gi culture tradition dance amadi jagoi bu promote naba khongthang amani loinena jagoi gi profession asibu hanthana magun leitena yenglakpa asi yokhatnaba amadi profession asibu promote tongnabani lari khaktamba culture yaudravadi yade afaba khunai ama semnaba hiram khudingda saru yadaba yade haiba wakhalonda asigumba tharom asi pangthokpani haiki April kumapan bu chahi khudingi malem gi jagoi gi numit International Dance Day hain malem sin thungna palan tawbagi mari lenena Konjalata Dance Performing and Research Center Kaksing ne sinduna achamba jagoi gi oiba tharam ama Kaksing wari kamala parengda leiba KDPRC complex ta pangthokre tharam asida tongan tongan ba jagoi makhal taru utkhi Dance day thoro masibu miyeng tarina bida muta lengi dabi bangja isinani kumari Amadi State Health Society NSM Manipur anina punna khosamna duna chahiya sigi oina ahanba ramgi National Deworming Day gi thawram pangthoknaba sembalore numi asida chahita amadagi 18 fawbu manungda leiba angangsingda deworming tablet success soidena Pizaviu Haina State Health Society NSM Manipur State Mission Director Dr. Somojit Ningombam na phongdorakli ngasilam felda leiba State Health Society NSM Manipur Conference Hall da pangthokpa pawgi mifam amada mahakna hai chahi khudingi April kontra asida India pumbada National Deworming Day gi thawam pangthoktuna angangsinggi masamawu fana lehenbagi pandamda deworming tablet sing pijaduna lakli chahi asigi oina hayeng asi ahanba round gi oina lamdam asida pak sanna pangthokna ba thawang tawri Manipur gi oina angang chahi amadagi 18 fawbugi manungda leibasing lakh 8.8 ani mangada hariba tablet guli asi pijanaba pandam thamliba pandam asi yaunanaba anganwadi worker asa worker school gi oja sing health kamari lenaba department sing amadi department khudingmak ka punsinduna thabak tongnana ba hotnari hariba numi asida chitha hoba angang sing da mathang tha me tareta hariba guli sing asi pijana ba hotnagani asigumba angang gi thrill manungda yauriba tin asina thokhaliba amangba kaya sing asudagi ngangthoknaba mama mapa oriba singna deworming tablet pijabinaba puthopirau afaba society ama oihanbada achoba thodang sing lobiu phongdokhi Taranipan Suba Lok Sabha Mikhalgi Manipur Outer Parliamentary Constituency Station Tarukta Hayeng report tawgadawriba sida pamdaba thodok thoktanaba marinaba department UCI CEO State Government Home Department na matik chaba measures lokhat kadabani haina MPCC gi President Kaisam Megachandra na phongdokre wafam asing ase Bitiken Rajit Rota leiba Congress Bhawan da pangthokhiba pawgi mifam amada phongdokhibani mahakna makha tarduna haukiba April gi tang 16 ta pangthokhiba Outer Manipur Parliamentary Constituency gi Lok Sabha election da polling station khara da pamdaba thodok kaya thokhibana maram oiduna hayeng polling station tarukta election hallagani masida ingchikpa election ama oinaba MPCC gi makaidagi ECI CEO da che thakiba leide pamdaba thodok thoktanaba state amadi central force singna ngangtuna security matik chana lehenba video coverage ningthijana tawba amadi polling station khuding executive magistrate amamam thamba mathautai masina khudakta order thokpa matamda station aduda matam chana thawa pakhatpa ngamgani pangthokiba outer amadi Manipur Inner Manipur Parliamentary Constituency election aduda miyam gi hakpu khongoinaba nupi angang bu men handle tawba fuba chaiba tawba yumthong khuding chatuna aki akhang piduna namdana bot thadabagi hakmunba polling station da khulai paiba kaya leiba EVM machine tugaiba pak sana bot capture tawkiba amadi bot thadabada athingba thamlakpa kaya amana democracy chatpa leipak amagi democratic right ko khangoi thawong kaya amalamdam asida thoktuna international news phawba yokhiba asi yamna laibak thiba
ꯊꯧꯗꯣꯛꯅꯤ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯔꯤꯄꯣꯜ ꯇꯧꯒꯗꯧꯔꯤꯕ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯖꯔꯁ ꯀꯌꯥ ECI, CEO, State Government, Home Department na lakwatnaba MPCC na ayiba J pisinkiba leirabani. Masida department sing asina miyamgi hak phanganaba lakwapam thokpa thodang lakwakadabani haiki. Voting right fangi hai na vote hada tholak pasibokta masida ida awaba chaitheng pibase masi despite of this thing the khoi tongan institution sing sida dictate tawsalkal failure oirakpase sida natana innocent praja sing da bok torpase democracy gi wahan thok leite haina khali adu masi measure se election commission na adagi state government gi home department na masi fajana lokot piyo haiduna adugi ai thamjari masi haraga mayam Lakliba May ahom asi terrorist singi mayokta punna leminaba numit anti-terrorism day haina observe tawbaga loinana ngarang irang asina maram oiduna laikhidraba singi mafamda leisu katuna ikai khumnaba utpiu haina thawai miral gi maikaidagi miyam gi mafamda appeal tarokli ngase Manipur Press Club ta pangthokpa pawgi mifam amada wafam asi thawai miral gi convener thongam darana phongdol aduna hai haukiba chahi gi May ahum dagi hauduna kukina ko terrorist singna akanba landa chatharakpa gi mioi kaya punsi bikamnahan kre kaya amana mayumakai leitaduna lanjunaduna leiri thaudo ase matam amada thokiba chahi tare khuntakpadagi hena tamthiba ama oire terrorist singna satharakliba tamthiraba lan asibu hawrakhiba numit May ahum asi malemni tongan ba mafamda leiriba ifuruki mioi singna terrorist singi mayokta terrorist singi oiba thawong asigi mayokta punna leminaba numit anti terrorism day haina observe tabiu haina phongdoki aduga malem principita leiriba ipuru ileisa singna hariban mitsa anti terrorism day aino kap tobagaloina na be mai pa na lan sin loisna bagi tangai pada warep sing do lobiu aino thoi mir ki mai dagi koi appeal tok jabagi wan Manipur University ki Manipur Department da Huralana gi thabak tawba yaning de Head of Department ki mathakta action lawgadabani haina Kanglepak Students Association KSA na khongjang sangsin kre amarom dana Manipur Department ki ozada aki akhang piba yaning de mahai tambada ayat apan pibi ganu haina Manipur Department ki mahai resing na khongjang sangsin kre ngase ayu pung 12 makhairom tarakpada KSA na khongjang sangsin naba Manipur University tamna lakpada main gate ta chonghan danaba hotnarakpadagi ngahak muknaba thoki adubu Manipur University ki A block mamang tamna changnaktuna khongjang sangsin ki khongjang adu sangsin linge cherakta Manipur Department ki mahairoi singnasu tonganba demand tanduna banner kaya paiduna A block ta khongjang sangsin ki KSA na sangsin ki ba khongjang adu da loop adu ki president Sukham Bidyanandana hai Manipur Department ki assistant professor ani loba ki matang da hana notify tawduna process haukrabasu SOD oina nauna lakhiba oza amana specialization hongloktuna nauna amuk launa bahotnarakpa asi laibak thibani nauna tarokliba duda criteria sudaba mioi khanna bahotnaba amadi huralana gi thawong chathanaba hotnabani haina lawi masigi matangda KSA na wari sananaba hotnaki adubu maduda SOD na phajadaba thawong chatharaki masidagi SOD gi mathakta Manipur University gi authority na action lakhatnaba khongjang asi jangsinbani loina Manipur University da leiriba action thugaiduna lana thabak tawbagi paw kayasu lakli madusu yengsinaba hotnabiu KSA gi maikaidagi su niyam thugaiduna chatharakliba thawong singi mayokta khongjang sing chongsin gani haiki atungumba thabak thawong singa do tawbiganu isana tawkiba asoi besinga do somthokpira kanda mahiroi khunai gi afaba maike de purakna ba university si chakwana na khona bada oza amo oibagi thawdang lobiyo oza amo oibagi maikhum umpa kanda mahiroi sing lana sinaba atungumba thabak adu tawbiganu adu aramba singa du gusu kopsal laga tawbiganu isana tawkiba asoi besing aduga authority singa tawriba asoi besinga do isana khangna somthokna na khona biyo haiba sima aroi bene tamjari Amaromda Manipur Department ki mahairoi singna changsin kheba khongjang aduda department adugi mahairoi Philem Balestor na hai Manipur Department da tholiba thodok asi yamna ikainingai oiba thodok amani kanagumba masak khangdaba mioi kharana haukhiba numit kharani gi mamangda Manipur Department ki SOD card changlaga aki akhang piramba leikraba matung Makatana Department asida aki akhang pibagi thabak tawrakpa asi tawbiganu aki akhang pibagi mahuta isana lale khalabadi lale haina sengdopirau asiguma thodok asi matung amuk hanato thokan biganu ozaga mahairoi singa leinariba mari asi thugaina bahotna biganu haiki Ningde aduna akhoi oza da aki akhang piram bagi thongja masi hangopiu oza
ꯒ꯭ꯌꯥꯟ ꯇꯥꯅ ꯏꯪ ꯇꯞꯅ ꯂꯩꯍꯜꯂꯦꯔꯒ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯐꯪꯍꯟꯕꯤꯌꯨ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯦꯠꯄꯣꯏꯟ ꯄꯤꯕꯤꯒꯅꯨ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯃꯊꯥ ꯁꯥꯒꯗꯕ ꯑꯣꯖꯥꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯃꯊꯥ ꯁꯥꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯦ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯤꯒ ꯑꯩ ꯍꯥꯏꯖꯩ ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ Handak UPSC exam da All India ranking 921 da mai paklakhraba Manipuri yelhawngaidagi punna khundaminaraklaba Aimol Frup ki ahanba oina UPSC exam da mai paklaklaba Tenopol district ke manung chanba Aimol khun village tagi S Christopher Aimol bu ngasi Imphal airport ta Frup asigi miyoi kaya ga loinana lamdam asigi CSO singap punduna haraw taramna okre taramna opagi thorom aduga mari lenana S Christopher na phongdorakpada kumjali singamaga tarani pandagi leptana hotnarakpado ngasidi mai pakle mahakna mai paklakpa asi handak Kisiga tarurak subada mai pakpangam kibani. Loinana asigumba achauba exam amada mahakna Aimol Frup ki mingchat purakpa asimak haninga leitena nungaiba fawi Manipur gi hauzik tangdu leitadaba fibam asida Manipur dagi candidate tarana mai pakpangamba asina isted asigi maheroi singna makhoi gi uthopa ngamba asimak sathok chaningai ni loinana Aimol Frup ki oina hanba UPSC exam crack tawba sida mahakpu support tawbirakpa khudingmak tasu thagapa phongdokli amadi mahakna lamdam asigi damak thabok thawram kaya ama paikhalakpada miyamna su support tawbiyo haiki I thank them from the bottom of my heart. Thank you. Exam clear pasidi la radana Aimol mayam sing adagi Manipur mayam sing moy ha wo basitane I for a moment I forgot that I have cleared this, and it feels really great to see the happiness in their minds, in their face. So the credit goes to the people of Manipur and the community of Aimol. Thank you. National Education Policy 2020 gi matung inna pre-primary education da ahem ba mieng thamli aduma po Manipur gi oriba phibam asidadi policy asina aduki mati khudong chada ba kaya ama mayo na hanga dawri lariba khudong chada ba sing asigi yengduna lakliba tha sigi tarada foundation stage gi oiba hiramda academic discourse ama JN Dance Academy da pangthoklagani masida lamdam asida lariba oza amadi akhang hai mayamna saru yabiduna punna khananena duna afaba education gi kanglon ama purakna ba hotna ministry haina private school gi association mari yauna Democratic Students Alliance of Manipur desam gi maikaidagi thamnakli wafam asti kwakaithya dal leiba desam gi mayai loisangda leiba private school gi association mari gi maru oiba mihu sing saru yaduna pangthokhiba pawgi mifam amada desam gi president mayengbam somorjit maiteina wafam asi phonol aduna hai NEP 2020 gi matung inna class 12 fawba tambasida stage mari thokna khaidokli masida foundation stage oriba pre primary education asida ahemba mieng thamli aduma pu pre primary da oza oigadawriba singi oiba training ta for Manipur da leitri masida natana hariba stage asida tamgadawriba syllabus amadi curriculum leite amarom da hariba pre primary gi thak asi private school sing da recognize taude masigi recognize asi kanaga tawadabanu haiba leitri asigumba watliba kaya asina pre primary education da afaba kanglon ama lakpa haibasi aruba wafam ama oidi maram aduna academic discourse asi pangthokna basem sabani masida miyam punna saru yaminaduna afaba mahegi kanglon ama oinaba hotna ministry haiki dasing aduga section khuyamata leibiba miyamna sigumba academic discourse da saru yabiraga state sida hariba sigumba national education policy 2020 gi hongaiba hongbasi mapung phana implement tonaba honabada koi punna koi saru yaminasi loinana state sida leiriba koi school tobiriba aduga government gi su aduga private gi su kunimangna koi masida kok sumsin minaraga Kumbi Kendra gi manung chanba Borang Yangbi Gram Panchayat gi manungda center amadi state ki funding makhada thabak suba hauduna black topping tawribagi fibam amadi irang asina maram oiraga chingkhong chingya nakna tariba Borang Yangbi Gram Panchayat ki khoijaman tabi gi khulngakpa khunja ahum lekhidaba khoijaman tabi chingthak tana achoba gari thagwapa yanaba lambi semlibagi fibam asi ngasi Kumbi Kendra gi MLA S Premchandrana koina chatuni yeksinkhre Yingsin khongset aduda Borayambi Gram Panchayat ki Pradhan ki nominee Thiam Romesh Upar Pradhan L Mani amadi ward member kya su saru yakhi MLA gi yingsin khongset adu PMGSY gi makhada Manipur River gi mapan lambi gi trial lengang tabidagi wangu sadangkhong litan makhong taraga Borayambi thongkhong phawbagi black topping tawriba phibam adu MLA na yaningdaba loinana quality control tawna black topping tawna ba marine nevesting da khangan khiba galoinana thabak tawriba singdasu chiction asuna basu pautak piramkhi khongzat aduga marine na MLA S Premchandana hai thabak suringai matamda quality control tawna suri
bara haibadu praja miyamna matam chana yengsinbihau niyam chumna quality control tawdragadi pau habirau thabok loikraba matungda complaint tawbadi karisu kanaroi matam chana aigi lekai da suriba thabok sing asti quality leina sunaba puna yengsinminasi MLA na hai pakhalakliba thabok thoram sing asida award apalai besting puna taminaduna chakhotpa kendra ama oinaba puna hoinaminasi haiki sana pamjariba khungang haiblete sahar haiblete koi sab manai koi punna nungai minaba mahusagi manipur mahusagi kanglai pakto when gedawni haibo komsi haidno lai aduna sigi praja miyam nasu tawai bathau thram si da sojok pinabiduna inak nak to suring ai matam sida amyang haining ba pen da sing haibi horga apabo no ontok piu haibo kumsima ai media thamjari Nongmagi oiba a scientific and social outlook on Yumsar Ogi Thoram Ama Lining Thosanamai Temple Board Amadi Institution of Engineer India Manipur State Center Khosam Naduna Civil Engineering Division Board CBDB Ime Makada Tayal da Leba Government Polytechnic da May Kumanga da Pangtholagani Hairi Ngasi Lining Thosanamai Temple Board na Senduna Sanamai Sanglen Haying Kongbal da Pangthokiba Pawi Mifam Amada Wafam Asi Loop Asigi Member Secretary Maisnam Sibadata Luwang na Pangthokladuna Hai Mahauron-dagi leiraklaba maitai aikoigi yumsarwalgi chotnabi amadi yum adugi manungda laifam thopal laifam lensing noma-nomagi mangtharakpa asi kannanaba amadi matau karamba mafamda laifam lensing thamgadagi haibadugi matangda aikoi punna khangminanabagi tanja adu lauduna khananinaba asi pangthoknaba sinbani matamgi matung inna ahongba kaya ama laklabasu maitai aikoigi yum sabagi chotnabi asi manghandana thamba mathau tai maitai yum amagi manungda laifam thokpa Laifam lensing mafam chana thamnaba hotnaba karamba mafamda karamba laifam len thamgani haibasi aikoina khangba maru oi matamgi matung inna ahongba kaya ama laklabasu aikoigi chanabi adudi adumak ngakna thamba ama changi maitai aikoigi chanabi da selpari haiduna yumsarwal hongdokpada natana imalai maral sidabigi khubam kadaida thamgani khanglaktaba adu khangba mathau tai haina su phongdokhi Lamdamastigi Semitlon Fagat Hanba, Miamna Akaknaba Sinpam Karada Mieng Tamlaga Tabak Tobugi Mahuta, Anau Ahemba Potok Putopada Tabak Singda, Mieng Tamba Matam Oire Haina, Manipur State Rural Livelihood Mission State Mission, Director and Badanana Fondokre, Wafamaste Manipur State Rural Livelihood Mission Block Resource Center, Kairao Bitrana Senduna Kongba Chekon Kunaugi Community Hall the Pangtokpa Center Asigi Startup Village Entrepreneurship Program gi Annual General Boarding gi Mifam da Hai Kibani State Mission Manager Livelihood Kambarong Law District Mission Manager Imphal East and Basanta Yauna Pangtokpa Mifam aduda Bandanana Makata Duna Manipur State Rural Livelihood Mission gi Makada Salhab Group kaya stemduna lamdam asigi nupi yauna miyoi kayada loan pidina sentok lambi lehenna bahotna kre Adubo hariba loan asi piragasu miyoi ayambana akaknaba thabak kharada mieng thamlaga thabak tawba asina maram oiraga makoi semilondi mapung phana ahongba purakpa ngamdri maram asina miyamna akaknaba sinpham kharada mieng thamlaga thabak tawbagi mahuta anawa pothok puthokadaba thabak singda mieng thamduna isha isana pariba sinpham sing adugi pothok adu mapalaibakta thadoktuna ahemba senthok lehenba matam oire haiki Indian Red Cross Society Manipur State Branch na World Red Cross Day 2024 gamari lenena thabum ama chupna chatharakli bagi saru ama oina ngasi Indian Red Cross Society Manipur State Branch amadi Thawal District Branch ka khusam naduna IRCS Thawal District ki makhada JRC Junior Red Cross Unit 2 Ruda Academy Thawal amadi Chabyama Higher Secondary School Thawal da haunabi matung in hangdokre JRC Unit 2 adu IRCS Manipur State Branch ki Chairman Narendra Ningomba amadi Thawal District Branch ki Chairman Dr. KS Manglem Anina Hangdokibani. Tharom aduda IRCS Manipur State Branch ki Maikaidagi Honorary Secretary Athokpam Navasandra JRC Coordinator Jadu Khundongbam amadi Thawal District Branch ki Honorary Secretary Kangabam Salanandaga loinana volunteer singsu saruk yakhi. Loinana resource persons singna Red Cross ki maramda wa ngangki ngasigi tharongi manung channa Junior Red Cross JRC ki volunteer singda nomagi oiba first aid pibagi basic training su piki. West Bengal da Oza Khanbagi Wathokpu CBI na thijinnaba Kolkata High Court na order pikhiba adu Supreme Court na lepnaba khangalakpadagi Mamta Banerjee gi luchingba lengakna matha saramba khara fahankhre hari Oza amasung non teaching staff listing 15 chatret
yankai homdoi khankiba adu chatnaba yaroi haina Kolkata High Court na rai pikibani madugi mayota West Bengal na ngakna tharakiba petition adu Supreme Court na hearing chatharaba matungda High Court ki order adu chahandanaba order thoki Chief Justice D.Y. Chandrachud Justice J.B. Pardiwala amasung Justice Manoj Mishra na saba bench aduna haikibada Central Bureau of Investigation na state government officials singi mathakta makata na thijindanaba order piki teaching amasung non teaching staff khankiba adu terminate tawnaba Kolkata High Court na order thokiba adu chunaba matam piki de haina West Bengal government gi petition adu da pali High Court na de wathok adu da chunarba mioi singi mathakta su CBI na mathau tarabadi wahang pahong sathanaba su yagani haikibani Supreme Court na High Court ki order adu chahandrabani na state government na relief amadi pire hari ngasi ayu angan bada Kenya gi dam ama karak padagi ichau thokduna mai mahiu area da yamdrabada miyoi nifuni thoi sire haina police ki pauna hari safukan na centharak pa ichel na upambi kaya phuktoki lekhom leinang marakta car ama su senthaki haina Naivasa Police Commander Stephen Kirul na phongdoki Kenya Red Cross na awaba taraba singda mateng piri nongkan na chuba amadi ising ichau thokiba maram oiraga sikhibagi mesing chamagani fu henkre hari miyoi lak amaga lising marifu manga henna leifam la hendre haina lengak na phongdoki Tana Turil da ngarang hi laksing khibagi thodok tasu miyoi ani lekhidre haina Kenya Red Cross na phongdoki thodok adu da miyoi kulumdoi di kan bangamki Tanzania amasung Burundi yauna East Africa countries singda nong leptana chubadagi ichau mayoknari hari Sanabagi pau Tha asige tarani thoidagi hauna All Juribam Sports Association Asana Senduna Juribam Higher Secondary School Sanabungda Team Tarama thoina saru yaduna sanariba First KS Arabjan Begum Memorial District Level 5A Side Sub Junior Boys Under 15 Football Tournament 2023-24 gi ngasi sanakiba final match da Sunrise Club Kadam Talana Yawa Club Champanagar bu goal manga amada maithiba piduna Sunrise Club Kadam Talana champion aduga Yawa Club Champanagar na runner up takre match asi Aziz Haider KS Nilakamal Singh amadi Glory Gonmaina conduct tawki ngasige final match asida Dibong GP gi pradhan RK Novin Sana amadi All Juribam Sports Association asagi president M Brajakanta Singh amadi donor KS Abdul Khan na chief guest president amadi donor oina daisa phongki loidena chief guest amadi president and champion amadi runner up taraba team singda manamathum singsu enthoki ngasi sanakiba final match da Sunrise Club Kadam Tala amadi Yawa Club Champanagar team animakna match ahobada yamna attack tawnaki Sunrise Club Kadam Tala gi sanaroi yu ahianba jersey number 2 na ahum suba minute goal ama chanduna Sunrise Club ki account hangdoki matung team asigi sanaroi CS Rosa Khan jersey number 10 na mari suba minute amadi 13 suba minute goal ani chanki aduga sanaroi yu ahianba jersey number 2 na 7 Tariya suba minute ta goal ama chanduna mahakna first half mamangda goal ani chanki Yawa Club Champanagar gi sanaroi M Prakash Singh jersey number 35 na mapan suba minute ta goal ama chanduna first half mamangda Sunrise Club Kadam Talana Yawa Club Champanagar bu goal mari amada mangjin thaduna chakki ani suba half matungda team animak yamna kanna sanaki Sunrise Club Kadam Talagi sanaroi KN Angamba Singh jersey number 7 na kuntra mari suba minute goal ama chanduna full time da Sunrise Club Kadam Talana Yawa Club Champanagar bu goal manga amada maithiba piduna Sunrise Club Kadam Talana champion aduga Yawa Club Champanagar runner up ki prize phangki ngasi sanakiba final match asida Sunrise Club Kadam Talagi sanaroi yu ahenba jersey number 2 na tariya suba minute da unsporting behavior gi dama referee na yellow card book tokhi All Manipur Football Association Amphana Sinduna Sathariba Sixth Manipur State League 2023-24 gi oina ngasi match mari sanakre match mari asri artificial turf ground lamlong thongkhongda ani amadi dese kaksengi ground da ani sanaki artificial turf ground da sanaki ba match ani gi hamba ground da the Athletics Football Club na United Brothers FC bu Panjol ahum sano da thoikre The Athletics Football Club ki Panjal Singh du jersey number 7 noyangamba maitai akoizamna match ke minute kuntaruk jersey number 10 Laishram Rosan na minute humfu amadi jersey number 23 Nomaithem Susil Kumar na match loibagi minute marifu taraga ahapa minute mari chatpada chankhibani ground asida sanakiba ani suba match tana
Neroka FC na Sangai Football School bu Panjal ani amada thoiki. Neroka FC ge panjal singdu jersey number 2 ya Wahengbam Amekar na minute 13 jersey number 11 Lashram Suras na minute kuntrada phangba penalty ama chonba ngamki. Sangai Football School ge panjal du na jersey number 24 Nawrem Rohijit na match loibage minute 3 ga hapa minute 5 chapada chanki. Nakalamorom da dese kaksingi ground da sanakiba match ani ge hanba ground da Northeastern Sporting Union Nesun Didim Road Athletic Union Traubu Panjal ani amada thoikre. Nesuge Panjal Singdu jersey number 32 Fizam Sana thoina minute Yankai manga jersey number 18 Kudom Umakatana minute Humfumari da chanki. Trauge Panjal duna jersey number 4 Risi Nongthombam na minute Humdoi da chanki bani. Ngasi Dese Kaksing ground ge ground da sanakiba ani suba match tana Nambul Mapa Athletic and Cultural Organization Nakona Young Physics Union bu Panjal ama sunada thoiki. Nakoge Panjal Amadu jersey number 11 Sekhar Tensumbam na match ge minute Yankai mari chapada chanki bani. Aroibada maroiba pau amukan na pizari. International Dance Day thawrong pangthokre. Ahumpo Anti-Terrorism Day haina observe tangona ba thawai mirial na miyam da appeal tarokli. Manipur University ge Manipur Department ta huralana da thabak tawba yaning de haibagi KSA na khongjang sangsankre. Noidana First KS Arabjan Begum Memorial District Level 5A Side Sub-Junior Boys Under 15 Football Tournament 2023-24 ge winner Sunrise Club na oikre. Matang asida image panong sanok sa solution jari mi eng tabiri basingbu amukan na kurumjari.